Imes Paldamian Tabiri Sumbo Yunam Anuradha Devina Ikonona Kurimzade, Jose Maroiba Pauda, CSR Conclave 2019 C Minister Mbirena Hudokre. Radhastami Taronga Mari Lenana Likon Sanakre. Loinana, a Pratap Manipur University Inter-College Football Tournament 2019 Nasilushin Kre. Jose Pausanana Pizade. Textile Commerce and Industries Department of Sinduna Manipur CHR Conclave 2019 Ngasi Manipur Ge Palace Compound Labor City Convention Center da Manipur Ge Chief Minister N Birena Hudokre Hodopu Ge Tharomaduda Chief Minister N Birena Haike Manipur Southeast Asia India Ge Gateway ni lamdam masida tongan ba chakot thorang kya paikhatuna ohongba ama langnaba kana honare lamdam masida AS policy gi makhada chakot thorang ge thabak kya ama paikhale lambi thong Air Connectivity Railway Line Project Amadi Imphal Mandale Bus Service ni Matham Kharaki Mamangda Imphal Mandale Bus Service di Hodokrabani Culture and Tourism, Medical Tourism Amadi Tongan ba sector singda Thabak Thorong kya Paikhanaba Thorong Tauri Asiguma Tanza Sidanga Se Pangtoliba Social Responsibility Conclave Asina Atawa Hongba Amalanga Wahunabata Mating Wadagari Minister Makatana Haikibada, Matamamada status at Mosagi Pivanda, Akiba, Kaya, Leram Navasum, Asidimadu Oidre, Asian Lebak Sanga, Samnava, AS Polishigi, Manunda, India Gi Oina, Manipurase, Yamnamaru Mane, Manipurase, North East Gi Oinadi, Southcut, Maikeda, Yembada, Engine Akalamane. Manipurasi Asian Highway Amadi Anina Pautuna Saliba State Amani State Asian Lebak Singa Samnavana State Asiki Mausagi Resource Amadi Tourism Marangkainale Masidanatana Impal Power Railway Line Yamunava Thorak Todi Loinana Air Cargo Gi Kudung Sabalena Bogunari Helicopter Service Audutuna Jiribam Tamenglong Amadi More Service Lady Masidanatana Sana Konaba Amadi Hanlumda Toidopa Kaya Lay Asagumba Kaya Asi Hena Pagananaba Honaba Matoktai Haiki Sim Ministana Makat Taraduna Asoba Mapangi Company Karana State Sidam Yang Sangba Horobasi Laiba Pavani Haiki Manipur is taking off in development activities. The law and order conditions here have improved tremendously. We welcome the corporate world with open arms to invest in Manipur. We assure that your capital remains safe and productive. When I began my speech, I said Manipur has been on the wrong side of the news. I look forward to the corporate community for placing us on the right side of the news. Come, believe in our future and partner with us. Tharomaduda Manipur Team Secretary Dr. Z. Suresh Babu, Additional Chief Secretary Singh, Dr. Suya Akhtar Amadi, M.H. Khan, Commerce and Industry Principal Secretary, V. Wi-Fi, CSR Expert Amadi Department of Public Enterprise Government of India के former Secretary Dr. Bhaskar Chatterjee Amadi Managing Director IRG System South Asia Private Limited के Amit Zenso Seruyaki. Nungtinda Mapam Adumaktada Stat की NGO Sing Society Sing Entrepreneur Singi Oiba Akanaba Mipam Subak Thoke Haidi. Mamang Idigi Alaman Singna Sanaramba Likon Masana Asi Kara Kazik Sandok Saduk Zaduna Masana Asi Ngasi Kapsing Turel Wama 1 hour 5K Mandop Paring the Sanakre Nasigi Likon Adu Radhas the Miguel Marilena Pangtopani Likon Aduda Mando Paring the Mayum Pan Kibaningon Singa Paringasida Mayum Palapamo Singa Omlak Suba when a Sanaki Sanabaduda Kapsing 1 number 5K Councillor T.S. Kanamblasu Seruyaki. Suran Sampuda Pomba Pokse Masuana Targe Editor Oramba Lekidraba Joseph Jotege Lunabi Ladam Sim Joteda
DIPR Minister Tongamba Bisota Singana Lupalak Anili Chengana Kusinakre. Ngasi Babu Parada Leba Secretariat not blocked Labor IPR Amasung Works Minister TS Bisos Singage Office Conference or Holder Pangtukiba Paugi Mifamatuda Chengana Kusinakibane. Minister Namakata Duna Handa DIPR Gay Commissioner Yauna Pangtukiba Mipam Amana Manipur State Journalist Scheme Ni Makada Anova Masagi Chahi Nipu Manga Paugi Manunda Leba applicant Marpudara Nipan Pension Scheme Yawda Yabi Cray. Ludana Sahin Nipu Mangadagi Humpumanga Pauda Leba Paumi Singso Pension Scheme Pinaba Kabineke Ayaba Lona Watakre. Status in the Ladiba Bizi Pinalusum Bachumsinaba Sarkar Asina Ahim Nungtin Naidana Katopagalina Matoto River Status again Paumi Singidamata Kanava Thorang Kara Paikanaba Honari Haiba Thorang Singaduki Manunda Kanagumba Paumi Amana Manung Matam Chatana Lekidavada as Gracier Oina Imung Manunda Lupalak Aniki Sampambiba Hore. Housit Tabate Potaraba Paumi Amana Pangliba Pensangi Champam Lupal Isingmari Asi Lupalising Tara Amadi Paumi Amana Lekidava Matamda Nominina Pangliba Lupalising Ani Edu Lupalising Mangada Henganaba Tabak Paikatba Hore Haiba Wapumsu Minister Na Pakatana Tamki. Rescue Sinina Suning and about Obigano, Lona Lona, who pension Gilly Posu Swin among Henkalakani, ex Gracias Kizumasi, 2 lakhs as if was a key, but the Belusia to come at the Glamour. I couldn't comparatively step the ex Gracias to Sana Nadia, Peter of the Habits in the items again at the Matamutangi enhancement, Lakumatamda, Preski, Mediagi, journalists, paternity, posting chairs, so the Maki, step the marketing is up on Huntan the lady. 24th Annual Literary Organizing Committee 2019 Victoria High School Amade 4th and 5th and Rotica Memorial Studentship Award and Tomba Memorial Meritorious Award Presentation Committee Sinduna Annual Literary Meet and Award Presentation 2018 and 2019 Ngasadagi Victoria High School Mini Auditorium the Hotokre Hayeng Pawa Satagadaba Annual Literary Meet Hodopagi Tharumda Victoria High School Management Committee President Y Dhananjoy Amadi School Asagi Headmaster KHS Ranjana President Members Moina Dasta Pamke Annual Literary Meet Ke Ngasi Ahoba Numita School Ge Mahirushinga Makal Mathen Keagi Tharumke Outki Kaksing Lamdamgi Sangairaba Aiba Kaksing Lamdamgi Mahimasing Amasung Sakatarangi Lamda Banglomda Pukanaba Honabada Chobatotang Loduna Lakliba Naurem Gandhar Tabakti Pataraba Principal Book Yapatozan Nibagitaramama Ngasi Kaksing District Kaksing Waidi Laisang Bamda Pantokre Library and Information Center Kaksing Linkar Kibagi Chahi Kumanga Surukpa Lupa Pudongba Tarongi Chahi Amasuna Satagadaba Tarongi Manung Chana Pangtoki Bataramadуда Naurem Mohandas Laishangba Kaksangwari Ibudab Kamlangaba Moirangtem Rajendra President Manipur Sahitya Parishad Thawal Masa Amasung Brukhamam Sampa President Library and Information Center Kaksing Ahumna President Members Oina Sarvyaki Naurem Gandhargi Sahi Maripu Suba Mapung Numet Tarongaloina Pangtoki Bataramadуда Library and Information Center Kaksing Machasanu Kaksing Amasung Tungan Tungamba Miukiana Oza Naurem Gandhargi Mapamda Kudon Posek Piduna Oza Ase Punsinung Sanga Ana E Yaudana Miangi Tabak Makatana Toba Ngamba Pinabiba Taibang Mapugi Mapamda Tamizaki Taronga Marilena Naurem Gandhar Tabaki Potaraba Principal Na Kaksingda Mahimasingi Tamba Iho Amasung Kaksingi Ahlamansingna Honabi Kiba Kayagi Matanga Mahanga Tinara Kiba Kayagi Matanga Miamda Paudunki Taramatuda Sarubiaba Tongan Ba Lamdagi Lakiba Manipurgi Koidirolgi Sangaidaba Miukia Sarubiaduna Saidinaba Amasung Moirangtem Rajendra President Manipur Sahitya Parishad Thawal Masana Thoromapu Oidana Pangtoki Aduna Aina Ajagadowsi Aina Simpam Moina Tangiba Odoiba Simpam Kilakuraga Akoi Kaksingi Oiba Musiraba Agi Ponapon Ramasiki Kara Yamna Kui Bagi Mamang Tabadasu Simbanga Mamatang Kreda
Baby Sanambisi ki JEC ki ko convener lies ram Gyaneswari na hai kre ngarang JEC ka Mukhyamantri ga unaduna warisana kiba aduda Chief Minister na JEC ki Fazin Giver Singh condition de yaudana ga se thadokani haiba September 9 da Guwahati da Union Home Minister Chief Minister Masana unaduna CBI da case sinabagi taksingani haina thazaba piduna numetarani ngaibina ba haibadagi yanaba amagi makada JEC ge khongzang matam khara komthokle wabomase ngase thau office da permission na unabada Gyaneswari na phongdokibani Gyaneswari na makatarduna Chief Minister na thazaba piri baseng thabakta onthokpa ngamdrabadi makata na hena kanba khongzang sangsingani Chief Minister ga makata na wari sanaroi miad asida January ba landone machanupi amade warden yauna mi manga phari base karamba investigation satharabage khangandaba asi miamda samanaba bohalle samamnaba leiriba asi police na phongdoktana karigumba khara losinduna leiri habisi taksare haiki Amaromda ngarang wari sanakiba aduda Mukhyamantri na JEC ki phazing kiba sing condition yautana thadukani haikiba aduga mari lenana phazing kiba JEC ki miyosing ase kona condition amate yautana thaduktuna makogi mathakta panba FIR handokre loinana zeldagi thadurakiba JEC ki miyosing bo thau grounda miyamna okre hairi Amaromda tha ani phasilaglaba baby sanamisi ki matangda September ki tang taranipan Pawda lenga ki fireb lautok trabadi emsuna akan bakhongzang sangsilagani haina All Manipur Student Union emsugi General Secretary Bipin Chandra hanthemna pongdokre ngasi DM College campus daleba emsu headquarters ta pangthokiba Paugi mibam amada Bipin Chandra na hai tha ani pharakadoriba ningthoksam baby shina chanugi misi amadi misi asigi matangda sangsinduna laglebe iho asida ngasi phawba paliba lenga asina makhoigi fireb ama Lautopa ngandaba asi Manipur miyam amadi mahiroi khunagi yana level thiba tangkak amani haina lawi maramasina lagleba September ge tang 19 phawgi manungda mahiroi ningthawsam baby sanamisi gi matangda lenga ki fireb lautokadabne maduda karigumba lautokdaba taragade akanba khongjang sangsinaba mahiroi khunai emsu amadi lebang miyam galwenana sem saragani Mahana Makata Aduna Standard Robert High Secondary School Kanchipur Asi Niyam ge wangbada chanakang loan thugaiduna recognize yaudana ani thongna hangliba asi mari lenaba department sing bosem amadi education department atwa matamda mieng sangtuna niyam ge wangbada hangbagi dama school ase blacklist oina thamgadamne haiki loinana lagliba english ngani kundukuma thoi anoba session da Manipur da Chanadana Leriba, the Manipur Private School Registration and Regulation Act 2017 Gazeta Amadi Assembly the Power Potokraba Eka Luinana Manipur Hangleba Private Ke Hostel Amadi Boarding Singe Chapsaba Regulation Act Amadi School Amadi Institution Kudimuta Chanahangabne Amaramda Manipur Housing Odagliba Pivam Asige Matungena classes ke Makada Leriba Mahiru Singase Mama Mapa Oidiba Singna Boarding Singda Thambidana Emsuna Pildaurali. Sapsaba Kiriam Sun Kongtang Lautopi the Tarabadi, Emsuna, Toman Tomanba, Makalgi, Kongjang Singh, Amasung Firek Singh, Lord of Novisium Sabu Lojere, Junkiba, Kogi Light at the Junkiba Selpam Singh, Kogi Sarkagi Makai, Compensate Tawinaba, Apil Tawzari, Loidana, Board of Higher Secondary Education Manipur Bosem, Council of Higher Secondary Education Bosem, Loidana, Education Department, High River School Asi. The recognized Taunaba Emsugi Makai demand Tauri. India Government ke Ministry of Information and Broadcasting ke Department of Press Information Bureau na sindana nomagi oiba media workshop am salibathasige tang tarani thoida North Eosida Leba Classic Hotel ge conference hall pangtholagani workshop asigi pandamdi Paumi Singda India Government Pakhaleba Chapat Khongthang kaya asibo hena mamotana khangantuna makogi thabakta mateng ohenba amadi bureau asiga Paumi Singagi mari phakalantuna feedback pinanabagi tansa adubu lawbani workshop asida hiram mari habade smart city mission Pradhan Mantri Awas Yojana Atal mission for rejuvenation amasung urban transportation amadi Gandhi and his masses for upliftment of masses aiba asida akang aisina wangangani workshop asida house print and electronics media da thabak toriba pawmisungna sarugya biyagani akopa maron PIB Imphal ge phone number 9436086878 da contact view natraga ming organization ge maming pairiba simpam amasung contact number galoidana email PIB
info@yahoo.com da tharapa yagani hai. Kumgi nong lingna takiba amadi afaba ithailakong matik sana leitabana hairo kendrage hairo partuge manungchana leiba khangabok local usekont local amadi maharani lokongi lopari chahum rompa ase lopan bayadana leire leganga mieng sangbio haiduna hairo partuge Lomi Singh amadi hairo part to gram pansai ke pradhan nominate as princena housing oidiba labuk singhe piwam yengsin minakre Yangsan Kongsad Aduda nominate Pramsina Ikangi Awabataraba Lomi Singadamakta Mari Lenaba Lengake Loishangna Miang Sangbinaba Wapongkiasu Pondorake Amarumda Lomi Amanasu Ising Laitabana Amadi Ising Singduna Low Pangadabasu Ising Singnaba Ide Lokong Laitabana Low Panbayadre Lengakasina Miang Sangbio Haidana Abildorake Nungita the Bakotawagi Maram Morakanda Loshi Panba the Pan Yaure Palaga Kangna Labi Yaure the Aquaroxi Yam Chawe Aquay Charuk Home to Manunda Charuk Amadi Anidi Low Pajana Pale Aduga Ama the Aquay Kangroki Haitare Aduga Mo Usiakongi Aduga Marani Lokon Shida Ishinjikang Pangmakara Marankai Watpanina Shida Low Charona Low Pari Chama Gichang Oi Gadra Ming Changbi Mahaning Mado Pamji. Manipur Government Department of Education as Nasinduna Tunga by examination Ohum Saliba Sahisingi November Getang Omda Tunga Santa Taratare Tagadori. Hariba examination Ohumadi Academic Session 2019 Class 10 Tamliva Maidu Singi State Level National Talent Research Examination SLNTSA 2019 Academic Session 2018 Class 9 Tamba Mahiru Singi Step Talent Research Examination 2019 Amadi Academic Session 2019 Government Aided School Sinda Class 8 Tamleva Mahiru Singi National Means Merit Scholarship Examination 2019 Ne Haina Zone Education Officer Kaksingna Thadropa Cherulamana Punduragli Hariba Parika Singh Asida Sarub Yanimba Mahiru Singna Prescribed Application Form Haying September Tang Taretagi ZEO Kaksingi Office Dagi Office Order Lauraba Nataga Department Ke website www.manipureservation.gov.in Dagi download the Wayagani. Hariba Pomasi Chalibatha September Tang Kunipan Pogi Manunda Office Dagi Lauraga Dabati Hainasu Cheron Cinema Katari. Paugi Maratana Miam the Ningsing Zavama. Kaksing Ranasna Sinduna Thasigi Tang Nipanda Pangtokadariba, Kaksing World War II Memorial Run 2019. Zauna Mai Pakna Pangtung Nabada Presa Miamgi, Chauraba Mating Bibina Baluinana, Puning Tawet Binabating Singzari. Lemzin Sin Banumita Miamna, Lemzin Celagliba, Lemzin Luishim Butaramna Opiva Amadi, Puning Tawet Biba Oina, Lemzin Celagliba, Lambi Singi, Tungal Kuding Ising Tanba, Sanapun, Lay Haptunatambio. Lamzin Silakadaba, Lambising, Lekai Club Singna, Social Service the Viduna, Luna Tambiu, Maduna, Lamdam Asina, Awang Poke Sars and the Gay Quadiki Luna Bas her Ekibagi Pramanoigini, Lamzin Nimita, Lamzin Silakadaba Lambisingi, Anapada, Patahaudi, Amade, Plastic Nasingba Mai Tabigano, Luinana, Garina Singbasu, Kamduna Tambigano, Lamzin Silakadaba Lambisingi, Labuklamang Singdan, Napi Hidak, Tilal Hidak Nachiba, Lamzin, Numike. Mamang amasung numita season abigano loinana sasan sing lambida thadok bidana basu Kaksing Ronas ke maike dege presa miang ke mapam dana rona ning singzari loinana miam nasu Kaksing World War II 2019 asi asowa mai papa ama oinana ba mating pangbigani habike asowa thazaba thamsari pau makatana Jahi Kudingi Pangtopogum Chalibatha September Ge Tang Kunsra Ningthokaba Numita Zananeta Irabot Ningsing Globe Kaksing Sinduna Zananeta Hizam Irabot Ki Chamaga Kulumdoi Suba Mokokumatharom Kaksing Kaitena Leba Irabot Pakta Pangtholagadi Makan Mathingi Thorong Ki Aglunana Pangthokadaba Tharamasigi Madim Channa Tarutananba Asangba Amadi Phazaba Kaksing Ohenbada Asobo Thodang Loriba Kaksing Municipal Council upon Mangopam Singda Hauki Vasahi Karadagi, Hauna, Uthasi, Uhingasi, Haviki Pananda, Changsiliba, Lekai, Ward Nataga Paring Singi, Manungage, Haidiki Pazana Amade, Chang Naina, Upal Singh, Yangsin Biba, Sena Biba, Amade,
मफमतुगी इरम नाला अमसुंग अकोइबबु मतम सुबदा तरुतनाना थमनबा होनजरिबसिंगी मनुदगे खंगलगा अहानबा ओइना Khedri Irabon Memorial Award for Clean, Green and Healthy Kaksing 2019 pigani. Award is a sel oina lupalising manga citation amadi kudon po yauri. Award si pinanabagidama akanana semba committee na chalibathasi ki tangkun mga pawada yang sang khongset sing salaga committee na recommendation toropagi matungina lupna Irabon de numiki tharomda award silam thukani haina Jana Neta Iraboning Sing Lopa Kaksangi President ke Cherola Manapundurale. Mon Mission Sandrain Tuna Tansanumiki Numidangi Pung Amaga Minete Yankai Mangaram Tabada Tagile Maida Taduna Anova Itia Samasangadari. Sandrain Tugi Orbitagi Kaidokiva Lanter Bikramna Ngasi Numidang Nongyay Matunda Tada Taduna Lebak Asigi Oiba Anova Itia Samasan Lagani. Sandrain 2 asi Indian Space Research Organization ang may pangakap kibane Sandrain 2 na thada tagadriba yamna itisik oiba asi yangana bagidamata Prime Minister amasung laibag asige mahiroi humbudrana Space Agency Control Room dagi yengadori Sandrain mission may pakiba asina India asi US Russia China ki mathangda marisuba thada taba ngamba laibag amo oigadori Sandrain Tuna Thada Tagadriba Asigi, Laibak Asigi, Mioi, Billion Ama, thus make Anina Isoda Thoniza Krehidi. Pitribigi Lebakiagi, Mamangda Sandrain Tuna Thada Taduna Anovi Itia Samasengo Deribasigi the Makta Lebaka Sigi Miamna Noyo Pondo Kray. Pradhan Mantri Narendra Modi, Chandrain Tuna Thada Tagadriba Asigi, Yengna Bangasi, Numidang, Bangalore Tunglagani Haidi. Lebakasige angang hupudrana thada tagadariba asida winners uigadariba asida Arunasant Kendra Bidalege angani panyawi hai. Delegate Tihar Zelda ngarang thamkraba hanigi Union Finance Minister P. Sidambarambu unaba lakiba Congress luchang bakangup amabu bahana unahan kidre. Mukul Wasni KP Shi Chakko Manikam Tegor amasung Abinas Pandige kangup adubu unabagi matam loire haiduna P. Sidambaranga unahan kidre. Kanglubadu Congress President Sonia Gandhi na haibadagi Chidambarangba unabalakibane hari Del number 7 da mahak tamle Chidambarangi ukal couple civil na harapada Haijarapa adu CBI gi court na yabi badagi thoidokpa khudong saba phangba ka amada thamle mangoda phamung piri mahusana bandi singdi lemaida tumhalle western style gi iruzapham phangale hidal langthak su piri prison gi library da lirik pawai Yahan Gaduri akangaba matamda TV yang basu yahali. Sahiyong budang mari suraba Sidambarambo Rouse Avenue dagi akan bacak sang thaurang marakta Sidambarambo puraklaka Tihar Zelda thamle. Kotiki Zelda purak pada minute kuntra mga sangki. P. Sidambaramda lebak asigi United Finance Minister Odineda Bank amada kaina sell transfer tawagi maranda CBI na mamonda CDBani. Machanupi Sinabora Hatkibagi Maralda INX Media co-founder Peter Amasung Indrani Mukherjee Mumbai gi jail madalai. Hauzik Sanabi Pauda Apunba Tim Kuntra Marina Saruk Yaduna Mamang Thage Tang Kumari dagi Wangzeng Kodumpo Pida Laiba District Sport Complex ta YK College Wangzeng na Yumbu Oiduna Chatirkeba Apratap Manipur University Inter-College Football Tournament 2019 ngasi loishin kray. Moirang College Moirang na tournament asige mapu oi kray. Ngasi sanaki ba tournament asige final match ta Moirang College Moirang ka amadi Liberan College Luang Sambam na apiba matamgi manuda gol amamam sanaduna thoina bangamdabadagi penalty kick out Moirang College na gol mari anida thoiduna tournament ke mapu oi bangam kibani. Ngasi loishin bagi tharamda Wangzeng Tenta Kendra ge MLAP Brozent Manipur University ke Assistant Director of Sports Dr. Pradi Singh Tobal College ke Principal O Chawa Devi YK College ke Principal Dr. S. Girina Thoiba Mitung Singh Oina Sirgyatuna winner amadi runner up ta Kraba Tim Singh da trophy amadi Manamathum Singh yathuki Hauzik arobada maruiba pau amana bizari CSR Conclave 2019 Chief Minister M. Birena Hudokre Radhastami Thauranga Mari Lenana Likon Sanakre Loinana Apratap Manipur University Inter-College Football Tournament 2019 Nasiloshin Kre
इमेज पाउदंग असिगिदे मतंग सिदा लोइसरे मियक ताबली बिसंगो अमकाना